manipur gi sesu sing gi marak tagi tongan tongan mafum sing atum thapuk sing paikat pelairi ko ki mayol na sahi ama chupna anoba langun gi bot campaign chathaga dori mikhal da miyambu laiba yon ba yabadona sathare basi sum thogo si hai wafam dani ko ki mayol sa ti phongdoru basi chalibe tha si gi tara taruk tagi khongjang sangsin naba ko ki pandam thamdi hai wafam phongdoli si moi mayol na changsi lai khongjang si kamai yengbe ko bangsa mayon na sangsil ba khongjang se ai di aphabani na ai haningi masi gi marum da haitare underlying magi objective se yamna wangba adumba makhali objective ni maru ina ai khoi manipur gi miam se political consciousness haibatare politically conscious oiba adumba akhoi mioi kanglup amas oibra oidabra haina hangbagi wakhum lakpa matamda akhoi se oide na ai haininge ba ado oidabduna ni political conscious oidabduna ni ngasi akhoi manipur da ngahak letna adum akhoi ki keno ton ba makhal ki social political adiki keno sim crisis ma issue ma tholibse masi akhoi politically conscious oidabdi ne ba ado politically conscious oiba haiba term si masi lakpop tar gadi mangsa ai wakhalda aina khanjabda ko sini aikhoi gi state amada haidi hairasi state sidida leiba miyam aikhoi se aikhoina ai kanota election lakpa matamda aikhoi gi mihut ne na aikhoina khal vote thatarga piriba kahaliba miyosing se karamba makhal gi mihut sing oigate karamba makhal gi mirep singbu aikhoi gi sap saba aikhoi miyam gi damta kathok laga thabak torkadaba masagi oijaba thiroidaba adagi masagi nungai batang thiroidaba miyam gi khallaga magi awaba adagi khudung sadaba punamak loina kauthok laga sacrifice tawrga haitare and miyam gi damta work tawgadage haiba aduma mirep mihut singdo madu khanba haibase aikhoi se oidaba haitare aduna maram oir harga aikhoina vote matamsida election matamsida yang election asi aikhoina loin khangna riduni paisa kanagumba ma khoi vote lepke na songthora e na khalacheba akhoi keno da kendra ma da ada naha oiba yai ahal oiba yai adagi se thabak tawramba government ke thabak tawramba dagi pothara mutungda ma vote lepken songthorpa aduga natragana social work tawramba dagi adagi kano tawramba dagi thikan ka business karikara khar tawramba dagi vote lepken sangsalakpa asumai tauba mi kharasi aikhoina adum ure haitare ada vote lepkan ne songthori singse asumai ayam na oigal leba aduna adai de vote lepkan song thorpasida mayam sin he hainer sikari hainare maji paisa kyam paira sano vote lepkan haisen sine ba leiba ahan ba question di ma paisa kyam paira ge sine ba natra aduna kanoda hojik vote ama tawrap matamda mayam na haina si lupa crore tara dagi tram nga kun sangi sine ba hainare je aduna hayeng vote matamda ta paisa yen bagi yendrigi mamang aduda su amung leirani adugi mamang duda man amuk kendra akhoi ki mi mayam si akhoi voter singsi thaja hanaba ya hanaba mangkhoi ki masagi personal problem sing personal ki akhoi ki financial kind singsi trouble singsi ko hana na ba mateng pangbi ba khopi ba mayam am legre na adagi akhoi societies dati dharma karma ki wafam su paingle banina sora thopa sosti sonba adi yum sangaba adagi ana ayek yarpa angang singi mahi masing tamna ming chan ba khotba kari kra torpa sima mayam sine mi singsina kan ki paisa ki mateng pangbiu na haiba si kan se masi akhoi kan wasida akhoi culture ma oire ba akhoi manipur sida ana sima mayam si lakpasna marum oire harga vote lepkani na songthori mi se masi vote mamang mamang taki man vote lepkani na sai ani mamang thoren khalo ahungi mamang thoren khalo masi paisa se adom satore satle crore de satle aduna amuk hayeng vote matam da amuk kano dadi adudai kamai tawre magi akhigi sitting MLA haitare ne hoji MLA oiribaduga
lamba taunam ni haidana taunar pamatam dadi paisa ji hayeng giel lakpasida lupa lising manga yen ba taret yen ba tara yen ba lising ani uhum ga kai sidi tonu to labani haitare ne singmagi wafam singsi akhoi kendra mayam sida khara adam ayam adum tanar bangak tani na khangnar bangak tani na ana sigi mayam se kam dong na la imno haida akhoi se political conscious oidaba aduna oira pani haidana sige mayol sina akhoi ki manipur ki miyam sida sing amasung tamda political conscious oibo haib se masi kamdong no oigeda ke habdaki kanada miyam da khangan na ba awareness se pi na ba sahi am sum campaign pangthokani na haibane ba tang ta tu ke honi haise ado mayol haiba organization sisu yamna magi objective se yam phanjaba organization aman kanomani objective ni mamang gi sahi da su makoi kanada tha ama chupna lamsang khongsat ka chatna akhoi ki manipur ki tampaki haitare na ayamana akhoi singdadi yoksalubda kitang yauba yabam hona yogzergasu yauba yadaba mafun su leibanina ana kanada kun laikai loin satna ayamba akhoi constituency singsi touch tawde harga miyam da awareness pinam ki campaign mo sathagra baneba masi yam phabu pot sak maneba hariba adumba campaign meeting sing the saruk yauruba taruba wangang loi mayam na gang ki wapun sing ta hoba miyam di singna harbi consciousness mo khoi khar di adum lerum ganeba yes 100% natragasu at least some 60 to 70% or kharhina adum ler masu adum yabaneba adu system se akoi political system se manipur da asoge matek che na kanna akoi electoral system haitare ne manipur da ler electoral system asagi finance money da paisa da based ba paisa da yumpham adum bagi electoral system si kanman khidana ngasagi akhoi ki consciousness khara laser mado adusu mangan ge tawra pagi potse lakpane ba aduna stage da mayona hojik akhoi ki sigi political consciousness se lakhanna ba honor pagi kanota campaign amani aduna adinga sagi aina hai sagi tormda consciousness sigi politically conscious oi bhaisi karino hai bas stage ai kitang hai jage ba political conscious oi bhaisi afaba mihut adagi thagat pa miyam ki ta tawgani thabak tawgani tawgdaba tawbangamba aduga wakhal loksing da su adum ningthisna pak sanba midyang leiba tunglam chatta sana ge mangamba aina si tawrugadi hayeng tunglam chatta akhoi gi khunai se society se manipur se si orpayai solakani pharak loi adudi ai masi tawdaba phai haidana afaba thabak tudang tawre harga aina hayeng vote card su aina pothag su akhoi gi lehu gi toriba akhoi gi charol surol mayam sidi makhoi gi dongta di afaba arangba ananba lambi ama sembiram ge ko ana haiba adum gi khanba wakal khanba ngamba adum mihut do madu puthok ba adugi aduneba haji aduma mihut singdo karamba mihupu akhina puthokadage hana khanba ngamba haitare aduna akhoi gi elector akhoi gi voter khudimak sidane aina masina phagni masi aphabni ana haibase ai masidista ai gi marup ai gi mari mata ai ga nakna chana ba ai ngonda mana mating pirakte haima simbo wafam singse yeng dabida miyam gi dong ta phagani an khanba adumba mihut amabu ai khoina vote piba haibase madugi wakhal du khanba ngamba adugi kano che masi akhoi political consciousness ki saruk amane abu aduna yamna akhoina smaina positive oiba amsung long vision da akhoi yeng bangamba far sighted vision leiba aduga yamna karheni neutral zu oiba adum bagi potsak to adu sigi political consciousness ki element kharani na ai hajening mangasa yam noi je